ꯌꯥꯅꯕꯝꯒꯤ ꯃꯈꯥꯗ ꯑꯗꯨꯁꯨ ꯅꯪꯁꯨ ꯐꯈꯤꯕ ꯑꯩꯒꯤꯁꯨ ꯑꯗꯨꯛ ꯍꯟꯊꯕ ꯋꯥꯈꯜꯗꯨꯕꯨ ꯁꯔꯃꯛꯅ ꯈꯜꯂꯝꯃꯤꯕ ꯇꯁꯦꯡꯅ ꯉꯛꯏ ꯇꯞꯅ ꯈꯣꯟ ꯀꯟꯈꯠꯂꯛꯀꯅꯨꯀꯣ ꯌꯥꯅꯔꯕꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨ ꯍꯧꯗꯣꯛꯄꯩ ꯋꯥꯅꯤ ꯃꯁꯦ ꯅꯪꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪꯒꯤ ꯊꯦꯁꯤꯁ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯇꯧꯗꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯅꯤ ꯁꯔꯅ ꯆꯠꯊꯔꯤꯕ ꯑꯃꯣꯠꯄꯁꯦ ꯃꯤꯌꯥꯝ ꯄꯨꯝꯕ ꯈꯪꯍꯟꯒꯅꯤ ꯀꯔꯤꯒꯤ ꯑꯣꯊꯣꯔꯤꯇꯤ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯅꯤꯡꯕ꯭ꯔꯣ ꯍꯥ ꯅꯃꯤꯠꯇꯨ ꯌꯦꯡꯅꯤꯡꯕ꯭ꯔꯣ ꯍꯩ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯤꯡꯅꯒꯅꯨ ꯀꯣ ꯁꯤꯡꯅꯔꯗꯤꯅꯦ ꯅꯄꯨꯟꯁꯤ ꯅꯍꯩꯗꯨꯁꯨ ꯇꯝꯕ ꯐꯪꯉꯣꯏ ꯈꯪꯉꯨ ꯅꯣꯏꯒꯨꯝꯕꯁꯤꯗꯤꯅꯦ ꯑꯩꯅ ꯃꯁꯤꯡ ꯈꯪꯗꯅ ꯊꯦꯡꯅ ꯂꯥꯛꯑꯕꯅꯤ ꯀꯔꯤ ꯀꯥꯟꯗꯕꯗ Sir, please! Kaya na tayo, sir! Kaya na! Bruno! Abe! 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 लाओ hey चलो मपान चलो आई क्लास लौरे नमाना विषय आई कैसे तो नंसु अवा फुल तानी तो दी चलो चलो थो आएगा लाओ ना ꯅꯪ ꯍꯧꯖꯤꯛꯇꯤ ꯈꯪꯉꯕ꯭ꯔꯥ ꯑꯩꯒꯤ ꯇꯧꯕ ꯉꯝꯕꯗꯣ ꯁꯤꯗꯤꯅꯦ ꯍꯧꯕꯇ ꯉꯥꯏꯔꯤꯕꯅꯤ ꯑꯩ ꯀꯅꯥꯅꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧ ꯆꯪꯉꯤꯅꯣ ꯑꯕꯤ ꯃꯥꯏꯊꯤꯗꯦ ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯀꯅꯥ ꯂꯩꯇꯦ ꯈꯜꯂꯛꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤꯗꯃꯛ ꯑꯩ ꯂꯩ Hey! I will show you! 이제 서윤바, 그만 떠오르게 아무 데이터 떠오기더라. ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯝꯅꯤ ꯆꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯟꯈꯤꯕ ꯌꯥꯔꯅꯤ ꯄ꯭ꯔꯣꯐꯦꯁꯔꯅꯁꯨ ꯀꯝꯄ꯭ꯂꯦꯟꯗꯣ ꯃꯁꯥꯅ ꯋꯤꯗ꯭ꯔꯣ ꯇꯧꯖꯔꯦ 이제디 와칼세 다른 아마다 폴리스 스테이션 열 강호드래. 이봉아, 낭나 떠오르시보가 있노. 그리고만 낭나 팠던 동다 따그러디 이제디